Ngarang numidang wairam pung taru khara helakpa dwaida Ukhrul district ki Viulen Bazar Zone 1 da Sakhangdabasingna hand grenade ama Langsinlamle. Tawdog asigi matangda police ki fangba pawgi matung ina bomb adu Viulen Bazar Zone 1 da leba dukan amada target tawba oiramba yai hairi. Bomb adu laibak fabadagi pokhai hawdabana asok apan misimina makti thokawdre adubu. Tawdog adu atamnana praja miyam asok apan thokannabagi damak Langsinlamba oiramba yai hairi. Pawadu hek fangbaga Ukhrul district police ki team amana mafam adu da sangsinduna yengsinbaga loinana Manipuri Police Bomb Detection and Disposal Squad BDDS ke expert team da pau pirakpadagi namidang pung 13 yankairom tarakpa adwaida bomb adu BDDS team na bomb adu defuse tawraba chungda Ukhrul district headquarter dagi kilometer 3 rom chatlaga leiba Kasomtang jungle da ahing nongyay matung pung 12 kunga mga chatpa matamda asoy angam amata yaudana pokai hanke hauzik faubagi oina bom adu kanana kari maramgi thamjillambano haiba jab jaba maram khangba ngamdre adubu thajaba yaba paw amagi matung inadi bom adu sel gi demand ga mari lenana thamjillamba oiramba yai haina panari